Myanmar dagi lanjellakpasing takthokkhiroi Amit Shaha border fencing khaba yaroi Laldu Homa Mizoram ge Chief Minister Laldu Homa na ngasi Home Minister Amit Shah ga New Delhi da unakre India da chensilaktuna leiriba Myanmar ge refugees sing asi leibak adu da tangtu leitana hanjanri fawbadi takthokkhiroi haina Home Minister na thajaba pirakre loinana Indo Myanmar ngumkhaida border fencing khaba ge thabak lepkinaba Mizoram ge Chief Minister na wakat kre agency dagi phangbu pawasina hai unaba adu da hauze leibak asina thengnariba refugee gi irang border fencing khaba ge wathok amadi law and order gi fibam asigi matangda kupna wari sanaki Myanmar gi irang asin maram orega Mizoram amadi atai yumlo naba state singda sensinduna leiriba refugees sing asi takthok trabasu makoi khudimak leibak asida citizen oina laisin khidanaba biometric details lawgadabani haina khanghanki loinana Indo Myanmar gi ngomkhaida sambal khaba gi thabak India government paikhalakliba asi Mizo miyamnadi yaba ngamloi haina thamlakhi hairi Mizoram amasung Myanmar asi kilometer 510 sangbu ngamkhai gi sarukta sambal ama fawa khadana leiribani Mizoram ge Chief Minister Laldu Hamana haukiba yumsa khasanumita Union External Affairs Minister Joy Shankar unakibada su border fencing khaba gi thabak asi Mizoram da tobigano hauzik oriba lamgi phibam asidi British na yeklamba boundary aduni loinana makoina India amasung Burma khaidokna bokhona bada Mizo lamasi ani thokna thugai khibani maramasina Indo Myanmar ngamkhai asi namduna thamjin kiba ngamkhai ni haina lawi maramasina Mizo singna khak yaba ngamloi haiki Karigumba ngamkhai gi sambal khaba asida yathoki batarabadi matam amada loilam lengak pairamba British ki wayal adu taramna okpu oina lawgani hairi panba yabadi Myanmar da tangdu leita da phibam ama lakpadagi lebak sida refugee changsilapgi changwangkhalagli ba asigi yenglaga Indo Myanmar ngamkhai da kilometer 400 sangba smart fencing khana ba center na thorang tawkibani masigi sumatakta lebak ani gi marakta leinariba kilometer 13 sathok sasin yabagi free movement regime asisu lawthokna ba thorang paikhat pa haukrabani loinana India amasung Myanmar asi Mizoram Manipur Nagaland amasung Arunachal ga tainaba punna kilometer 1400 sangbu ngamkhai gi saruk thangnana leiribani